Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Moreh da yung mga Meina tumna Chatkhre. Tarataruk suba print pack India gi thoram pangthokre. Kuki terrorist singda India lengana Yokhatliba Makhei Proxy war asi loshinba ngamloi haina kokomina phangdoragli. Pau sandona pijari. Moreh da yung mga Meina tumna Chatkhre. Khangawdana haurakhiba Meina Moreh Ward number 2 Mission Bank da leiba yung mga tumna Chatkhre. Makha tana sandoraktuna hena chauna amang ata thoklamgadabadagi Manipur Fire Service na kanma ngamhore. Police tagi phangba pauda thodok asi ngarang numidang athengba matung pung 12 rom tarakpa matamda Technopol district ki manung chanba border town oriba Moreh gi Ward number 2 Mission Bank da thokibani. Mafam aduda leiba yum amadagi khangawdana haurakhiba Meina maiwairaktuna punna yum mga tumna chakhi. Thodok adugi pau phangmadagi mafam aduda Manipur Fire Service ki team amadi Moreh Police Station gi OC na luchingba team na hakthengna changsidona mai adukanki. Thodok aduda lupa lakh kayagi malchang udonki. Adum oinamak mai adu matau karamna haurakkhibano habadi hauzik phawbagi oina chap chana khangmangamdri. Adubu manak nakpada leiba khunja singi matung inna short circuit thokpa natraga LPG cylinder leak oibadagi oiramba yai haina thajanari. Tarataruk suba print pack India gi thoram pangthokre. Tarataruk suba print pack India gi thoram ngasi India Printing Packaging and Allied Machinery Manufacturer Association E-PAO New Delhi amadi All Manipur Printing Technologies Association AMTA Imphal na sinduna Manipur Press Club ki lokta khola pangthokre. Thoram aduda Mahut Minister Yumnam Khemchan, APTA gi President Yokhatliba Samarendra, Trade Commerce and Industry Government of Manipur gi Joint Secretary Dr. Polem Lenin, E-PAO New Delhi gi Executive Secretary cum Director Operation and Legal Prasan Vat amasung APTA gi Advisor Senjam Surjitna mathang sitna Chief Guest President amadi Guest of Honor oina saru yakhi. Thoram aduda Minister Yumnam Khemchana phongdokhibada thabak thoram khudimakta pukchel sengna tawba changi Southeast Asia gi lamsingi manungda Singapore gumna chawkhatpa lebak singna per capita income wangliba asi makhoi gi pukchel sengba aduna oigani maram asina thabak ama tawba matamda pukchel sengba changi. Thoram aduga mari lenana APTA gi Advisor Senjam Surjina hai Sahi asigi February amadagi hauraga manga fauba NCR Delhi gi Greater Noida da leiba India Expo Center da pangthokadoriba India gi khwaidagi chawba printing amasung packaging machinery exhibition asi yawada aduki matik kanaba purakani. Masina Manipur gomba printing gi lamda yamna khumang chawsilakliba lamdam amadadi exhibition asida phangadoriba machinery sing asina amukka hena khumang chawsinba ngamlagani haikhi. Kuki terrorist singna India lengakna Yokhatliba Makhei Proxy war asi loshinba ngamloi haina kokomina phangdorakli. Hauzik Manipur da thokliba lan asi India lengaki Proxy war ni hairaduna Manipur wangmadagi changlakpa Kuki terrorist singda India lengakna Yokhatliba Makhei Proxy war asi kaidongnungda loshinba ngamloi haina kokomigi maikedagi thamlakli. Lonana lan asi loshinaba honabada ing kumja lisingamaga chamapan yangkai mathoigi mamangdagi state asida khunda minar liba phurup singna honaminasi haina appeal tawrakli. Hiramasi gamari lenana ngasi nungtil lampe pata leiba kokomi office ta paumishinga unabada loop asigi coordinator Somayendra Thokchomna hai. Sahi ani farakadoraba state asida thokliba lan asi India lengaki proxy war ni habadu mayek singlakli. Masigi khudam oina haukiba numit kharani gi mamangdagi Imphal East ki thamna popi khulge uyok chingda leramba Kuki militant singbu Central Force na taktoktuna bunker khara thugaidba thengnaki. Central Force na Kuki militant singi bunker thugaibada Kuki nupi singna mawong chadana protest tawduna irang haurakpada tear gas cell khara kaptuna tankhaki. Tear gas cell khara kaptuna action lokhalakpata Central Force singna thamoi shengba thabak khara tawraklabra haina thajana rubani. Adubu Kangpokpi DC amasung SP gi office ta Kuki militant sing yauna akanma mawongda attack tawraklabasu tumina lesson kiba asi laibak thibani. Thodok aduga Kangpokpi district ki SP masamak shock kibani.
ASP shoklaba phawbe action amata lokhatana tumina leishinba yaningde mamangdasu Kuki singna Chuchangpur DC office mai thaba yauna irang tawkhibani madudasu action amata lokhatkide asigumba thawongsing asina maram oiraga India lengakna manaba yengba ngamdabagi mamitari mahakna makhatana hai Kangpopi district ta haukiba irang adu Tampak ta thokpa oiramlawadi kari oiramgani haina wahang hangladuna Kuki singna maitei gi mathakta chathabalan asida maitei singna lengaki office mangta khanba amadi one blockade chathabagi thawong amata leitri Maram aduna Kuki singna Kangpopi DC amasung SP office ta chathakiba hingsa gi thawong adugi chap chawe action lokhapam thoi Amaromda Yokhatliba lan asi loishinba haibasi lamdam asida haukiba ing kumja lising amaga chama panyang khaima thoigi mamangda leramba furup singna popi thaba umang kokpa yauna Manipur thugaina bo hotnariba asi thingna bo hotnaraba matamda oigani loinana state asida leriba BJP Congress na chingba political party singi MLA singna Manipur miyamdagi masagi party dagi hena lumna lawi Asigumba miyamgi khandaba politician singi thawong asina state asigi aruba tangkak asi yorpani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Ningtham potlam sing yanthokre Ngasi Seva Varati Manipurna Thobal Jila gi manung channa Kakching Khanda gi manung chanba Panganthabi Sarkarna Jila asigi manung da leiba Irang mayok nariba relief camp singda Ningtham gi oiba potlam sing yanthokre Khongchada sida Thobal Jila Karyakata Singh amadi Jila gi Sangha Chalak Thokchom Chitaranjan yauna puna saruk yaduna Irangna mayok nariba imung chamaromda blanket sing khusinakhi Koi laksari je Manipur sida koi gi Seva Bharati Manipur aina koi gi NGO ma khattang Sangha Parivar gi NGO ma khattang leje yamna leader be NGO ne hari busina koi gi Manipur da danatana Bharat ki mafam khudimakta tongan ba thodok wa thok adagi koi gi natural calamity juar haba ising chawba khotpa tawbada koi dum tatna mateng panga lai hai tar ado handaki Manipur da thoi belang sida so khoina Manipur da thoi belang sida so khoina tatna dum mateng pangjai akoi Thingna ba yaru magadi sigi mamang akoi langbanda so wana rama tamdu so akoi na angam ba cheng sak thum thau hida langta khara pi balak sagi bani adugi makha satrak poina dum akoi tatna tawja poina ngasina koning tham tha sida mi sunada ba akoi na angam ba khara haitare ko akoi jik irang sina maram moiraga akoi gi mungai raba yum kai thadoga wana lagi ba singsida akoi na angam ba khara di akoi gi saitagi akoi na tawjaba adugi damakta da akoi lakchabani lai sina akoi jik Khulngakpa hatpagi mayokta chatharakpa wakat mifam laptri Mamang thagi taramari ge ayukta Thobal district gi Hairok PS na koliba salung phamgi mafam amada police commando singna nongmai kapada lekhidraba khulngakpa ama amasung mahaka lakmina kiba miyoi taruk fazenduna ngasi phawba thamlakhibabu yaningda ba phongdoktuna tongan ba mafam singda wakat mifam leptana chatharakkiba gi manung channa ngasi Imphal West ke hawbam marak Irom lekai gi maira paibi na sinduna Naharol Yaifalam jingkon gi lampakta wakat mifam chathakre Ngasi chathakiba wakat mifam aduda saruk yakiba singna khulngakpa hatpada chenaba police commando singi mathakta action lokhatlu khulngakpa hatpada chenaba mathongna phaba Manipur police commando sing thabaktagi khudakta lothou Kanglaipak pumbadagi Armed Forces Special Power Act APSPA 1958 lothou matik chadaba luchingba sing lothokadabani haiba banner gi makhada wakat mifam chathaki Wakan mifam aduda saruk yakiba ima ibel singna tongan ba play card singda tongan ba wahai sing thaba play card sing supaiki Governor na irang sagat pa singi mathakta NSA pana ba poktak pikre Lamhen to hen ba amadi irang sagat pa singi mathakta legal option oina National Security Act NSA 1980 gi mateng launa ba Manipur gi Governor Ajay Kumar Vallana Manipur Police ta poktak pikre hari Hiramesigi matangda lengaki senior official amana phongdorak pawa phalladuna national gi pauche di Hindu da phongdorak pa pau amana hai Governor Ajay Kumar Vallana chair lauraga ngarang Ras Bhavanda Manipur gi security review meeting ama pangthoki Maduda lamhen tu hen ba amading irang sagat pa miyoishing legal gi mateng loba oina NSA pan bagi wafam Manipur police ki maphamda Governor Ajay Kumar Vallana thamki hari
Manipur Langa ki Chief Secretary, Security Advisor, Manipur Police ki DGP amadi Army gi makok thongba official kaya yauna pangthokiba meeting aduda Governor Ajay Kumar Valana Manipur da violence ki thawong chathahanba singima pungphaba document sem sanava security agency singda khangan khibaga loinana makhoi gi mathakta action laukhanaba su paukta pikhi Yalhomi Singh punsilaga apunba Manipur gi damak honaba mathau tare haina dire na phongdorakli Manipur da akhoi masel machoi tahanaba honaraliba kaya asi thengnage hairabadi lamdam asida khunda minariba Yalhomi Phurup Singh punsilaga apunba Manipur amagi damak honaba mathau tare Yalhomi Phurup punsil haudrabadi mutkiba yai haina United Committee Manipur UCM gi President YK Dire na phongdokre Wafamasi ngasi United People's Front Manipur UPF na thabum amachupna chatharakliba chamaga maudra mathoi suba National Reconciliation Month ki saruk ama oina Wabagai Lamkhai Lairembi Club ka khusamnaraga Wabagai Lamkhai Community Hall da akhoi amuk hana khundaklaroi haiba hiramda khana neinarbagi thoramda pangthokibani Thoram aduda YK Dire na makhatana hai Sahi taret khuntak pathokiba matam aduda awasingna haiba inba chatlo hairaga chatpa phamu hairaga phamba sing aduda khudong chaba kaya pirami ningthau ohelami adugumna ngasi lamdam asidasu masagi khakhanba kayada lang thaktuna chief minister oinaba machoi tahali mapi mapa oibe sing pushin mangamdana thamli Manipur gi phibam asi chahi taret khuntakpada miyamna wakiba aduga manana leire haibasi aikhoi khodimakna khangjinba mathautai Masida amuk India lengakna lamdam asida hingminariba akhoi masel gi marakta hu kamsinduna punsindana ba honari haiki Cancer nahanbada yuna chauna mateng pangli haina expert na phongdorakli Cancer nahanbada yuna achauba thodang lowi amasung churup upu singda warning level thabagumna yu bottle singdasu warning level thagadabani haina US Surgeon General na phongdokre US Dietary Guidelines for Americans na yu na piriba chaitheng sing amasung chang amada yu thakpagi kanaba singi matangda akanba debate ama handakta chatharakibani Sahi kayadagi chang amada yu thakpana heart attack amasung stroke sing ngakthokpa ngami haina longnarami thajanaba asi American singi wakhalda achumani khanari adum oinamak yu thakpana ohelakpa kayagi maramda lepalaitana thizilakpana numit kharadang yu thaklabasu masina cancer makhal kaya pokhanbagi wafam sing palli miron bi sing natraga gari thoriba miyoi sing natraga Machine Sizi Nariba Miyoi Shingi Haksel da Chauna Singnaba Maramna Vier Amasung U bottle singda warning level Napamathoktai. Yuna cancer case lag Amathokhan Bada Mating Pangi Amasung Masina Chahi Amada Miyoi Lising Kun Sihali Haina US Surgeon General Dr. Vivek Murtina Pongdokre. Mahakna Makata Raduna Hai U bottle singda warning level Thaba Matamda breast cancer colon cancer amasung cancer makhal manga yu sizinabana thokhali haina thagadabani scientist singna thizinba amada yu ka hena sizinabana tongan ba cancer makhal manga oiraknabagi chauna thajabale National Highway 2 da Chatharamba economic blockade handokre National Highway number 2 Imphal Dimapur lambida tawningba tawduna Committee on Travel Unity Kotu Kangpokpi district na chatharakiba matam kaktaba economic blockade yanaba kharadagi handokre Imphalis district ki Yangang Pokpi police station na konba Santi Khongbal Thamna Pokpi Savung Khokhunaw yauna Maitai Khul Singga naknana leiba Uyok Chingdagi Kuki militant singna landarakpadagi Uyok Chingda operation chathaduna Kuki Singi bunker thugai kiba adugi mayokta sahi hoba numitagi National Highway asida matam kaktaba economic blockade chatharakibani Adum oinamak mari lenaba authority ga wari sanaraba matungda Uyok Chingi Kuki Singna leiba mafam singi akoibada CRPF ki chamaga tarani thoisuba battalion deploy tawba amasung pung nifunipan gi manungda tampaktagi ehenba deploy tawbani haiba force asimaki personnel sing lauthopada yanabadagi matam kaktaba economic blockade adu ngasi nongalamdai pung ani dagi handokibani Masiga lonena Kangpopi district ta chatharamba total shutdown su handoki adubu hariba yanakiba awafam asi thabakta onthok trabadi hena akanba khongjang changsingani haina kotuna thadorakpa cherolamada phongdorakli economic blockade handokiba galonena lambi paring asigi mafam kayada panduna leramba Imphal yorkadaba pochei puba gari sing chatpa hokre hari Tamenglongdagi thadokiba Amur Falcon anigi manungda ama South Africa yokre
Mamang chahida Tamenglongdagi thadokhiba satellite take tawba Amur Falcon anigi manungda Loyalam haina mingthonba Amur Falcon amangarang South Africa da yokre hari. Hiramasigi matangda Hindustan Times na Wildlife Institute of India gi scientist R Suresh Kumar gi wafam palladuna phongdorakpa report amana hai. Manipur gi Tamenglong district ta leba mafam amagi maming thonduna satellite take tawkiba Amur Falcon anigi manungda Loyalam asi numit mangaga pung tara tarit chupna Arabian Sea lana pairaba matung ahanba stop over oiriba Somalia da tungki. Ngarang Amur Falcon Loyalam na tungkiba South Africa gi mafam adu African Val haina sukhangnei. Mafam asi Zohan subgard ki nongchuptal kilometer chahumga humpurom lapna leba mafam amani. Satellite take tawraba Amur Falcon ani amasung Gangram haina mingthonba lamkoi uchek ani asi mamang chahigi November 9 da Manipur lengaki Forest Department amasung Tamenglong gi miyam na thadokibani. Tamenglong district ta chaktaba laklamba Amur Falcon sing asina paikhigadaba Makhei khangdoknabagi pandamda satellite take tawkibani. Gangram hariba Amur Falcon asidi mamang chahigi December 10 dagi transmitting signal amata phangkidre hari. Panba yabadi Amur Falcon asi malemda khwaidagi sangna paiba lamkoi uchek ama oiribani. Hariba uchek asi Wildlife Protection Act ki makhada ngak senbagi thaba akanba mongda chathari. Amur Falcon singna chahi amada yamdrabada kilometer listing kullom painduna malemgi tongan ba mafam sing yauri. Masigi manung channa Manipur gi Tamenglong district yauna North East India gi mafam kharada chakthapam oiraga laknibani. Haina Hindustan Times ki report asina makhadari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruoba pau amuka hana pizari. Moreh da manga Meina tumna Chatkhre. Tara taruk suba print pack India gi thoram pangthokre. Kuki terrorist singda India lengakna saugaliba Makhei Proxy war asi loishinba ngamloi haina kokomina phongdorakli. Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari.